Lamlai constituency ki manung channa leidiba khul singi mihut sing yauna semkiba Lamlai Kendra village volunteers force asi leitre mutkre haina aranba pau ama sandorakliba si laibak thibani haina Lamlai Kendra village volunteers force ki cherol amana hairakli asigumba aranba pau asi amuk hanna sandoktana basu cherol asina makha tarakli State asida thokiba fake encounter sing the chenaba singi trial asi state force singi oina di chathari adubu central force singi oina di Afspa na ngaklo pibana maram oiduna chathaba ngamdana leiri haina extrajudicial execution victim families association Manipur ifam gi president Renu Takhelambam na phongtorakli wafam asi ifam na senduna pangthokiba lobasi gi tara mangarak shiba foundation degi thoram da phongdokhibani Imphal gi major kulda leiba Manipur press club ta pangthokiba thoram aduda Renu na makhata na Armed Forces Special Powers Act na ngaklo piba sina maram oiduna fake encounter ga mari leinana chathaba case sing asi Central Force singi mathaktadi chathaba ngamdana maram oiduna apan ba kaya leiri masi center lengak na prosecution sanction gi ayaba pirabadi case chathaba yagani maram asuna state asida thokliba fake encounter gi case sing asi makha chathaba yana ba center lengak na prosecution sanction pibiyu masi pidabana maram oiraga state asida thokhiba fake encounter gi case sing makha chathaba yadabana achumba wayal fangadra natraga fangloidra haibagi chingnaba leire haina phongdokhi Thoramadu Manipur University ki political science ki associate professor Dr. Noni Arambam Nambol Sanoi College ki political science ki assistant professor Ningombam Shrima amasung AMU Law Department ki assistant professor Dr. Sapam Dilip na resource person singoina wangangki loina na thoramadu da fact encounter da leikitaraba miyoi singi mafam da minute ani tumina leiduna awabo phongdokhi Afspa sina ngaklo pi leiraga army CRP mokhoigi mathakta case se maka chathaba yadaba haitare chathage haragadi masi prosecution sanction ana khoigi center dagi ayaba lawba ama lek masi yawdragadi akoi Manipur da waila che chathaba yadaba haitare aduna masi da akoi da case ta apanba mayam ama leire hojikse adubu state force ki mathakta di akoi hoji tamna oiraju trial je adum khoi court ta CJM Imphal East West High Court man thengnaraga leijariba masi gi sanction asi chu lengang na amadi central force na pibi ragadi koigi mathakda wayen chathabadu ya hanbiyu haibasini